Waqf Board Manipur na Thabak Koubagi Mingda Aranba Maongda Miyamdagi Loukhatkhiba form gi Peisa ATHUBADA HANGADABANI AMADI Public Clarification PIGADABANI haina Minority Students Association MSA Manipur gi President PH Izus Ahmad na thadorakpa Cheryl amana fongdorakli. Cheryl asina hai Waqf Board Manipur na haukhiba January tangahum Inglisingani kunithoida tongan ba post chatruk nifu manga laugani haina notification ama thoklakhi. Manipur miyamna tongan ba posting da masa-masagi apamba posting aduda miyoy lising taret henbana apply tawnarakhi adubu yamna ngaklibadi form 1000 kraba matungda Waqf Board Manipur na notification thoktuna kaururiba thabak sing adu genuine oidri haiduna cancel tawre haina Secretary Minority Affairs Government of Manipur na order ama thoklakhi. Matang asida MSA Manipur na hangjaningba wafamdi lanai interest da Waqf Board Manipur na Maitai Pangal Miyamdagi namthak tawduna form gi mamal fangnaba amadi thabak fangdaba mayambu apangba sirabra amadi leader saba kharagi khutta Maitai Pangal singa sibulai utnaba thaurangbra haibaduni matang asida haijaningbadi Waqf haiba asi ipai puna thambiramba masjid kabristan madrasa amadi Allahgi mingda miyamgi damak kathoklaba potsak sing adubuni hairiba Islam lining chatliba aikhoina Allahgi mingda kathokpa potsak amata private lanai sizinaba yade adubu Waqfada Islamgi wangmada thapak tawba manba maongda yamna motna kamna tawba asi tasengna laibak thibani lana tawi haibagi khudamdi asuk kuiraba matamasi hauzik fawba Waqf Board Manipurna thokriba notice adugi matangda Maitai Pangal singda public clarification ama fawba pidana tumina leishanba asini maramaduna hauzik puriba board members sing amadi chairman yauna makoigi matamasi Minorities Affairs Government of Manipur na thokiba order adugi matungina March ki tang 13 Tuesday numit oi numit asigi matungda reformation tawduna anauba khandringai athuba matamda public clarification piduna amadi form gi mamal handuna prajada chamamnaba fawhanliba asi kokhanbiyu kariguma public clarification pidraba form gi mamal handraba Maitai Pangal praja singda chamamnaba kokhandraba praja sing pangdre leader saba kharagi pocketa yaudre haiba asi khangananaba firep Minority Students Association MSA Manipurna Maitai Pangal Praja Singa mamangda Waqfagi isuda haukiba ihausing adumaina haurakani amadi Maitai Pangal punna lepli haiba asi lebak miyamda khanghanjari loinana makatana Waqf Board Manipur gi makhada leiba school madrasa khudingmaksu chumna tawribra haiduna MSA Manipurna yengsinbaga loinana akanba mityengsu changlagani haina fongdorakli I giving PIGADABANI Izus Ahmad Minority Student Association MSA Manipur President nasi akoina press meet hamjari bagi maramdo media gi thongdamna haijagi karino haira kanda Waqf Board Manipur na akoigi Thabak Koubagi Mingda Aranba Maongda Miyamdagi Loukhatkhiba akoigi phomgi maman haida aduga Loukhatkhiba matungda thabak tugi akoigi miyamda public clarification ta pidana tumina laisinba adugi mayuktani akoina hamjari press meet ase ado karino haira kanda Waqf Board Manipur na haukiba 3 January 2022 da tongan ba post chatruk kani phumanga laugani haina notification ama tholaki Manipur miyamna tongan ba posting da masa gi apamba posting aduda miyo lising tarek hen bana apply tawnaraki adubu yamna ngagi badi form thajin khraba matungda Waqf Board ki akoi Waqf Board Manipur na notification thoktuna akoi gi kaururiba thabak sing adu jenun oidri haiduna cancel tawre haina secretary Minority Affairs Government of Manipur na ayi buchero thole haida adu thogla akanu dagi license kibaduna akoi gi form gi mabanje haujuk phoba akoi handana amadi public clarification amta piduna leiba sita sing legal thi maside MSA na hanjaningi badi akoigi Waqf Board haibasi taseni Islam learning set pasingi akoi mamang nasi su yang tau bare sigi mayok tala pasingo akoigi Islam ya tini yek na bani haida tasen hajara kanda masigi leiba tanjasi da akoigi senglaba adukum laba ipa ipu singna kathok namlaba samna hairaba kanda akoigi masjid kabristan madrasa si Allah ki osak ngatani haida sugumbada ipa ipu na kathok piramaba lam adugi oina akoigi Lairiba atugum laba Waqf Board asida yamna mutna yamna kamna tawba manbagi maongda haiba board member haitare Waqf gi board member amagi chairman yauna haiba kawriba thabuk adugi clarification ama amta public ta pidana
तुमिने लाइसिंबा से करी मरंगिनो मणिपुर मैते पंगल प्रजा अखोइसी लनाई इंटरेस्टा थबुक तौजाबा अखोइगी मणिपुर मैते पंगल की लीडर नि खंजब मियोय खराना मोइगी पॉकेट यावरे हाइबगी उहनबगी मिसाउ तांगसे तसिंग लेबती खुदक अहान लेबिउसे वक्फ बोर्ड मणिपुर से मणिपुर की इस्लाम लाइनिंग चलिबा मियोय सिंगिनी हाइबा मियोय सिंगदा फंगफंग थोकबा हकसिंग अदो मतिक साना फंगलो कईगिनो हायरा कांदा केंद्र की हुजुक सथरइबा ललोंग से कईनो हायरा कांदा केंद्र की मागी चेयरमैन ओइरिबा मिदो अदुगी वक्फ बोर्ड से ओइबगी टाइपता मागी वक्फ बोर्ड कमिटी दा यावरि मिसिंगुगी ओइबगी टाइपता मसा मसागी ओइबगी मोंग द उछलकपसे तसेंगना अखोइगी माइनॉरिटी की मणिपुर पांगल से सिक्स मुनिंगाई मसा अमनिना अखोइना लौदब ngमोय तसेंगना अदुना अखोइना थमजनिंगी पोची कईनो हायरबा मतमदा मखोइना हुजुजिक वक्फ बोर्ड की मेंबर अमदि चेयरमैन यावना मखोइगी से हदकी अखोइगी माइनॉरिटी अफेयर्स गवर्नमेंट ऑफ मणिपुर ना थोलक ऑर्डर की मतुंगिना लाखलिबा 31 मार्च सिदैसिदा ट्यूसडे नुमित असिदा मोइगी लोइरे मतमसे बोर्ड कमिटी की हैतार अदु लोइबना मरम ओइरकांदा सिगिसि लोइराबा मतुंगदा अनौबा मुक रिफॉर्मेशन तौरगा खनगदोइनेबा सि खनद्रि गानगी मंगोइनना अखोइ ममांग लौसनखिबा थबक कौबगी मिंगदा लौजनखिबा फोंगी पैसासिंदो हनबिरकांदा हल्लबा मतुंगदा अमुका अखोइगी पब्लिकदा मणिपुर मैदै पंगल मियामदा हाइबा थबकसिंग मतांगदा क्लैरिफिकेशन अमा पिबियुसिने अखोइना थमजनिंगिसे अरोइबदा अखोइना हाइजनिंगबसे करिगुंबा थबक तो ओंथोकपिदबा तारेना खलने मणिपुर मैदै पंगल प्रजा पंगदे ममांगदा वक्फगी इशूदा हौखिबा इहौ अदुमाइना हौरकनी हाइबसे मरी लेनबो अथॉरिटीदा अकनबो वफम थमजरी अमदि मखाताना वक्फ बोर्ड मणिपुर से गी मखादा लैबा अखोइगी मद्रसा न चिंबा स्कूल न चिंबा खुदिंगमा से एमएसए मणिपुर ना यंगसनबगा लोइनना अकन ममि यंगसंगलनी हाइबसे मीडिया दा थमजरी